ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯂꯥꯏꯕꯛ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯥꯟꯊꯣꯏꯒ ꯊꯣꯏꯕꯤꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯉꯥꯟꯊꯣꯏꯅ, "ꯊꯣꯏꯕꯤ, ꯄꯥꯎ ꯑꯃ ꯍꯥꯏꯌꯨꯔꯥ?" "ꯀꯩ ꯄꯥꯎꯅꯣ?" "ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯏꯇꯩ ꯑꯃꯅ ꯅꯪꯕꯨ ꯄꯥꯝꯖꯩ ꯍꯥꯏꯌꯦ." "ꯑꯦ, ꯃꯥꯗꯤ ꯑꯩꯕꯨ ꯀꯗꯥꯏꯗ ꯎꯔꯤꯕ?" "ꯌꯥꯎꯁꯪꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯣ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯤꯗꯅ, ꯑꯗꯨꯗ ꯎꯍꯧꯕ ꯃꯥꯜꯂꯦ." "ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯈꯪꯉꯕ꯭ꯔꯥ?" "ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯁꯦ?" "ꯑꯗꯨꯔꯣ, ꯅꯪꯒ ꯊꯥꯕꯜ ꯄꯥꯏꯃꯤꯟꯅꯔꯤꯕ ꯑꯉꯥꯡꯗꯣ ꯀꯗꯥꯏꯗꯒꯤꯅꯣ, ꯅꯣꯏ ꯏꯇꯩꯃꯒꯤ ꯃꯔꯤ ꯃꯇꯥꯔꯥ ꯀꯥꯏꯅ ꯍꯥꯏꯔꯛꯏꯕ." ꯑꯗ ꯑꯩꯅꯅꯦ, "ꯅꯠꯇꯦꯍꯦ, ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯈꯤꯕꯅꯦ." ꯑꯗꯩꯗ, "ꯑꯦ, ꯑꯩꯗꯤ ꯑꯉꯥꯡꯂ ꯈꯜꯂꯨꯔꯦ," ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯏꯕ꯫ ꯑꯁ, ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤꯍꯦ, ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯃꯥꯜꯂꯖꯥꯠꯅꯣ꯫ ꯃꯤꯅ ꯑꯉꯥꯡꯂ ꯍꯪꯃꯟꯗꯅꯕ ꯑꯩ ꯂꯥꯁꯇꯗꯤ ꯈꯨꯃꯤꯠ ꯊꯣꯛꯂꯕꯤꯅꯦ ꯍꯥꯏꯗꯅ ꯊꯦꯠꯂꯒ ꯆꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯍꯩꯃꯥ, ꯑꯋꯣꯏꯕꯩꯅꯦ ꯊꯣꯏꯕꯤ, ꯑꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯅꯪꯕꯣ?" "ꯑꯩꯗꯤ ꯃꯥ ꯈꯪꯁꯨ ꯈꯪꯅꯗꯅ." "ꯐꯕꯅꯦ ꯏꯕꯦꯝꯃ, ꯑꯦꯟꯗꯦ ꯈꯪꯉꯕꯣ ꯑꯩꯈꯣꯏ ꯏꯇꯩꯗꯣ? ꯁꯛꯇꯕꯨ ꯈꯔ ꯊꯤꯖꯕꯒꯤ ꯋꯥꯅꯤ꯫ ꯍꯣ ꯏꯕꯦꯝꯃ, ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯗ ꯂꯩꯌꯣ ꯍꯥꯏꯌꯦ." "ꯑꯗꯨꯅ ꯐꯔꯗ꯭ꯔꯣ ꯉꯥꯟꯊꯣꯏ? ꯑꯗꯣ ꯅꯣꯏ ꯏꯇꯩ ꯍꯥꯏꯁꯦ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ." "ꯐꯕ ꯅꯠꯇꯦ, ꯅꯝꯕꯔꯒ ꯄꯤꯈ꯭ꯔꯗꯕꯅꯦ, ꯈꯪꯅꯧꯀꯣ, ꯑꯩꯈꯣꯏ ꯅꯦꯅꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯦ." "ꯑꯣ, ꯄꯤꯈ꯭ꯔꯒꯦꯀꯣ, ꯊꯝꯃꯦ." ꯊꯣꯏꯕꯤ ꯃꯊꯟꯇ ꯈꯟꯖꯩ, "ꯍꯣꯏꯗ, ꯗꯥ ꯄꯨꯟꯁꯤꯕꯁꯨ ꯀꯥꯎꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ." ꯅꯨꯃꯤꯗꯥꯡꯅꯤ, ꯊꯣꯏꯕꯤꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯤꯅ, "ꯍꯜꯂꯣ." "ꯃꯩꯔꯥꯕ." "ꯍꯜꯂꯣ." ꯊꯣꯏꯕꯤꯅ, "ꯀꯅꯥ ꯑꯣꯏꯔꯕꯅꯣ?" "ꯉꯥꯟꯊꯣꯏꯒꯤ ꯃꯇꯩꯗꯨꯅꯦ, ꯃꯩꯔꯥꯕ ꯀꯧꯋꯦ." "ꯑꯣ." ꯊꯣꯏꯕꯤ, "ꯍꯥꯎ, ꯑꯩꯅ ꯉꯥꯟꯊꯣꯏꯗ ꯍꯥꯏꯈꯤꯕꯗꯣ ꯀꯩ ꯈꯜꯂꯤꯒꯦ?" "ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯗꯤ, ꯑꯗꯣ ꯐ꯭ꯔꯦꯟ ꯍꯥꯟꯅ ꯑꯣꯏꯁꯤꯗ." "ꯍꯣꯏꯗ, ꯅꯪꯒꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯗꯤ ꯌꯥꯗ ꯌꯥꯔꯦ, ꯐ꯭ꯔꯦꯟꯕꯨ ꯑꯣꯏꯒꯦꯔꯥ ꯕꯣꯏ ꯐ꯭ꯔꯦꯟꯕꯨ ꯑꯣꯏꯒꯦꯔꯥ, ꯅꯪꯒꯕꯨ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯦ." "ꯑꯩꯗꯤ ꯐ꯭ꯔꯦꯟ ꯑꯣꯏꯕꯅ ꯍꯦꯟꯅ ꯄꯥꯝꯃꯦ, ꯕꯣꯏ ꯐ꯭ꯔꯦꯟꯗꯤ ꯀꯥꯏꯅꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯑꯩꯗꯤ ꯀꯥꯏꯅꯕ ꯀꯤꯕ ꯃꯤꯅꯦ." "ꯍꯥꯏꯁꯤꯅꯗꯤ ꯅꯪ ꯀꯥꯏꯅꯈꯤꯕ ꯌꯥꯎꯔꯕ ꯃꯥꯜꯂꯦ." "ꯑꯩꯗꯤ ꯂꯥꯏꯕꯛꯅ ꯑꯗꯨꯝ ꯃꯤꯔꯥꯏꯕꯤꯗ, ꯀꯞꯃꯟꯗꯅ ꯀꯞꯄ ꯋꯥꯔꯦ." "ꯑꯗꯣ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯅꯤꯡꯂꯤꯅꯣ?" "ꯔꯥꯏꯇꯔ." "ꯑꯦ, ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ, ꯑꯩꯁꯨ ꯍꯦꯜꯞ ꯇꯧꯒꯦ." "ꯑꯗꯣ ꯅꯪꯒꯤ ꯅꯁꯛꯇꯨꯗꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦ." "ꯃꯤ ꯂꯣꯏꯅ ꯍꯥꯏꯌꯦ, ꯑꯗꯨꯗ ꯑꯩ ꯊꯝꯃꯒꯦ, ꯇꯨꯝꯅꯤꯡꯉꯦ." "ꯑꯗꯣ ꯑꯩꯁꯨ ꯆꯪꯗꯧꯔꯦ, ꯉꯥꯟꯊꯣꯏ ꯍꯣꯏꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯌꯦꯡꯗꯣ ꯀꯩꯅꯣꯝꯇ ꯆꯥꯁꯦ." "ꯍꯣꯏ, ꯌꯥꯏꯌꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯀ꯭ꯂꯥꯁ ꯍꯜꯂꯛꯄꯗ ꯊꯣꯏꯕꯤꯒ ꯃꯩꯔꯥꯕꯒ ꯉꯥꯟꯊꯣꯏꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯩ꯫ ꯃꯩꯔꯥꯕꯗꯤ ꯊꯣꯏꯕꯤꯕꯨ ꯅꯣꯛꯃꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩ꯫ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤꯒ ꯃꯤꯠ ꯆꯥꯅꯩ꯫ ꯊꯣꯏꯕꯤꯗꯤ ꯏꯀꯥꯏꯃꯟꯗꯅ ꯌꯦꯡꯐꯝ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒ ꯃꯩꯔꯥꯕꯒ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯅꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯏ꯫ ꯊꯣꯏꯕꯤꯅꯗꯤ ꯅꯨꯡꯁꯤꯌꯨ ꯌꯥꯗꯦ, ꯑꯗꯨꯕꯨ ꯃꯩꯔꯥꯕꯅꯗꯤ ꯊꯣꯏꯕꯤꯒꯤ ꯆꯝꯖꯕ ꯏꯅꯣꯁꯦꯟ ꯑꯣꯏꯖꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯁꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯂꯩꯁꯤꯒ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯩꯁꯤꯅ, "ꯊꯣꯏ, ꯑꯩ ꯂꯨꯍꯣꯡꯈ꯭ꯔꯅꯤꯀꯣ." ꯂꯩꯁꯤ ꯊꯣꯏꯕꯤꯕꯨ ꯀꯣꯜꯂꯒ ꯀꯞꯂꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯀꯞꯄꯤ꯫ ꯊꯣꯏꯕꯤꯅ, "ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯑꯩ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ ꯂꯩꯁꯤ? ꯁꯦ, ꯐꯤꯔꯣꯜꯁꯦ ꯊꯨꯞꯁꯦ, ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯦꯕ." "ꯊꯣꯏ, ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯐꯣꯟ ꯇꯣꯏꯅ ꯇꯧꯅꯁꯤꯀꯣ." "ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯣ ꯅꯪ ꯀꯔꯤ ꯄꯥꯝꯃꯦ? ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨꯗꯅ." "ꯀꯩꯝ ꯄꯥꯝꯗꯦꯗ, ꯅꯪꯅ ꯄꯥꯝꯃꯤ ꯐꯖꯔꯦ ꯈꯜꯂꯒ ꯄꯤꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯦ." "ꯑꯗꯨꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ, ꯊꯤꯟꯕ ꯂꯥꯛꯄꯗꯨꯗ."
ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯁꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯅꯕ ꯃꯇꯥ ꯊꯣꯏꯕꯤꯒ ꯀꯨꯟꯗꯣ ꯂꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯒ ꯂꯩꯁꯤꯒ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯂꯩꯁꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯍꯦꯛ ꯍꯦꯛ ꯀꯞꯂꯛꯏ꯫ ꯊꯣꯏꯕꯤꯅ "ꯑꯁ ꯂꯩꯁꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯃꯦꯀꯞ ꯇꯧꯗꯣꯏꯅꯣ? ꯁꯦ, ꯑꯩ ꯆꯥꯛ ꯏꯜꯂꯛꯀꯦꯕ ꯀꯣ." ꯊꯣꯏꯕꯤꯅ ꯆꯥꯛ ꯏꯜꯂꯨꯕꯗꯒꯤ ꯂꯩꯁꯤꯗꯣ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ꯫ ꯊꯣꯏꯕꯤꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯊꯣꯏꯕꯤꯁꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯄꯤ ꯈꯪꯖꯤꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯁꯤꯒꯤ ꯃꯇꯧꯗꯨꯗ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯃꯥꯁꯨ ꯂꯩꯁꯤꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯏꯕꯤꯒꯤ ꯐꯣꯟꯗ ꯄꯨꯟꯁꯤꯕ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯄꯨꯟꯁꯤꯕ ꯂꯩꯁꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯊꯣꯏꯕꯤ: "ꯂꯩꯁꯤ, ꯇꯌꯥꯏ ꯐꯣꯟ ꯇꯧꯔꯛꯏ ꯇꯨ." "ꯑꯣ, ꯄꯥꯏꯌꯣ ꯑꯗꯨꯗꯤ." "ꯍꯣꯏ." "ꯍꯜꯂꯣ, ꯇꯌꯥꯏ." "ꯍꯥꯎ, ꯀꯝꯗꯧꯔꯤꯒꯦ ꯏꯆꯟꯕꯣ?" "ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯇꯌꯥꯏꯗꯤ?" "ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ. ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ." "ꯑꯣ, ꯑꯗꯣ ꯀꯔꯤ ꯂꯩꯒꯦ? ꯁꯨꯝ ꯇꯧꯔꯛꯄ꯭ꯔꯣ ꯇꯌꯥꯏ?" "ꯏꯆꯟꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦꯅ ꯇꯧꯔꯛꯄꯅꯦ꯫ ꯑꯗꯣ ꯂꯩꯁꯤꯕꯨ ꯂꯨꯍꯣꯡꯈ꯭ꯔꯕꯣ?" "ꯉꯁꯤ ꯂꯨꯍꯣꯡꯕꯅꯤ ꯃꯥꯒꯤ." "ꯑꯣ, ꯈꯨꯗꯣꯜ ꯑꯃꯇꯪ ꯄꯤꯅꯤꯡꯕꯅꯦ, ꯑꯃꯨꯛ ꯂꯧꯔꯣꯏꯗꯣꯏꯖꯥꯠꯂꯣ?" ꯊꯣꯏꯕꯤ ꯂꯩꯁꯤꯗ ꯇꯨꯃꯤꯟꯅ ꯐꯣꯟ ꯃꯦꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯂꯩꯁꯤ, ꯈꯨꯗꯣꯜ ꯑꯃ ꯄꯤꯅꯤꯡꯉꯤ, ꯅꯪꯅ ꯑꯃꯨꯛ ꯂꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯌꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯂꯧꯕꯤꯌꯨꯗꯅ." "ꯍꯣꯏ." "ꯇꯌꯥꯏ, ꯄꯤꯔꯛꯑꯣ ꯌꯥꯅꯤ, ꯂꯧꯒꯦ ꯍꯥꯏꯌꯦ." "ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ." "ꯍꯣꯏ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯤ ꯃꯦꯀꯞ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯃꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯅ ꯑꯔꯩꯕꯤ ꯊꯥꯗꯅ ꯀꯦꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯐꯣꯟ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯤꯅ "ꯍꯜꯂꯣ." ꯄꯨꯟꯁꯤꯕ: "ꯏꯆꯟ ꯊꯣꯏꯕꯤ, ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯀꯦꯔꯤꯌꯦ, ꯂꯣꯏꯗꯣꯔꯦ. ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨꯀꯣ ꯇꯌꯥꯏ." "ꯍꯣꯏ ꯍꯣꯏ, ꯒ꯭ꯌꯥꯟ ꯇꯥꯅ ꯂꯣꯏꯁꯤꯜꯂꯣ. ꯑꯩ ꯉꯥꯏꯒꯦ ꯌꯥꯅꯤ." "ꯍꯣꯏ ꯇꯌꯥꯏ." ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯣꯏꯕꯤ ꯗ꯭ꯔꯦꯁ ꯑꯞ ꯃꯦꯀꯞ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯂꯩꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯩ ꯉꯁꯤꯗꯤ꯫ ꯃꯤꯠꯀꯤ ꯑꯃꯨꯕ ꯀꯥꯖꯜ, ꯈꯖꯥꯏꯒꯤ ꯗꯤꯝꯄꯜ, ꯁꯝꯕꯨꯜꯒꯤ ꯁꯝꯖꯤꯔꯩ, ꯕꯂꯗꯦꯕ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯤꯐꯝ ꯍꯣꯡꯅꯤꯡꯗꯕ ꯃꯈꯩ ꯐꯖꯩ ꯊꯣꯏꯕꯤꯗꯣ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕꯅ "ꯑꯥꯏ, ꯏꯆꯟ ꯊꯣꯏꯕꯤ, ꯌꯨ ꯑꯥꯔ ꯁꯣ ꯕ꯭ꯌꯨꯇꯤꯐꯨꯜ." ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯅꯣꯛꯏ꯫ ꯄꯨꯟꯁꯤꯕ: "ꯑꯥꯏ, ꯗꯤꯝꯄꯜꯒꯁꯨ ꯂꯩꯅꯦ, ꯑꯩꯗꯤ ꯅꯍꯥꯟꯈꯩꯒꯗꯤ ꯎꯗꯦ. ꯋꯥꯎ, ꯄ꯭ꯔꯤꯇꯤ ꯖꯤꯟꯇꯥ ꯃꯥꯜꯂꯤꯀꯣ, ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏ." "ꯑꯁ ꯇꯌꯥꯏ, ꯌꯥꯝ ꯊꯥꯒꯠꯀꯅꯨꯀꯣ. ꯑꯃꯨꯛ ꯁꯤꯙꯔꯛꯄꯗꯅꯦ ꯈ꯭ꯋꯥꯡ ꯇꯦꯛꯄꯒ ꯉꯝꯖꯔꯔꯣꯏ ꯑꯩ." "ꯑꯁꯦꯡꯕꯩꯅꯤ ꯀꯩꯅꯣ, ꯊꯥꯒꯠꯄ ꯅꯠꯇꯦ." "ꯑꯣ ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯦꯡꯛꯌꯨ." "ꯐꯔꯦꯅꯦ ꯏꯆꯟ ꯇꯣꯝꯕꯤ, ꯁꯦ, ꯁꯤꯒꯤ ꯂꯩꯁꯦ ꯂꯩꯁꯤꯗ ꯈꯔ ꯄꯤꯌꯨꯀꯣ. ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯅ ꯃꯃꯜ ꯑꯌꯥꯝꯕꯕꯨꯗꯤ ꯅꯠꯇ꯭ꯔꯦ." "ꯀꯩꯅꯣ, ꯇꯌꯥꯏꯗꯤ ꯆꯠꯂꯗꯣꯏꯔꯣ?" "ꯆꯠꯂꯒꯦ. ꯑꯩ ꯆꯠꯂꯝꯗꯥꯏꯗ ꯅꯣꯡꯃ ꯂꯥꯛꯀꯦ." "ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯦ?" "ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯂꯅꯤ, ꯊꯥ 5ꯃꯨꯛ ꯃꯣꯔꯦꯗ." "ꯑꯣ ꯑꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯂꯒꯦꯀꯣ ꯇꯌꯥꯏ." "ꯆꯪꯉꯣ ꯆꯪꯉꯣ, ꯑꯩꯁꯨ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯣ ꯂꯣꯏꯔꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯩꯅꯥ ꯊꯤꯜꯂꯛꯏ, ꯃꯌꯥꯝꯁꯨ ꯆꯥ ꯊꯛꯅꯔꯤ꯫ ꯊꯣꯏꯕꯤꯅ "ꯂꯩꯁꯤ, ꯁꯤꯒꯤ ꯂꯩꯁꯦ ꯇꯌꯥꯏꯅ ꯄꯤꯔꯛꯄꯅꯦ, ꯑꯗꯨꯒ ꯁꯤꯒꯤ ꯐꯣꯇꯣ ꯐ꯭ꯔꯦꯝꯁꯤꯅ ꯑꯩꯅ." ꯂꯩꯁꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯊꯣꯏꯕꯤꯒꯤ ꯒꯤꯐꯇꯣ ꯍꯥꯡꯗꯣꯛꯏ꯫ ꯂꯩꯁꯤꯅ "ꯑꯦ, ꯁꯅꯥꯍꯜꯒꯤ ꯐꯣꯇꯣꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕ?" "ꯅꯪꯒꯤ ꯐꯣꯟꯗꯒꯤ ꯇꯨꯃꯤꯟꯅ ꯂꯧꯔꯤꯕ." "ꯑꯣ ꯑꯣ, ꯌꯥꯝ ꯐꯖꯩꯌꯦ." ꯃꯌꯥꯝꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯗꯨꯅ ꯌꯨꯝꯗ ꯍꯟꯅꯕ ꯊꯣꯛꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ "ꯐꯔꯦ ꯂꯩꯁꯤ, ꯑꯩꯁꯨ ꯊꯣꯛꯑꯒꯦꯀꯣ, ꯃꯌꯥꯝꯅ ꯉꯥꯏꯅꯔꯦꯕ. ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯆꯥ ꯗꯥꯔ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ." ꯆꯠꯂꯝꯗꯥꯏꯗꯨꯗ ꯂꯩꯁꯤꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔ ꯃꯥꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨꯗ ꯀꯞꯂꯛꯏ꯫ ꯂꯩꯁꯤꯅ "ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯊꯣꯏ." ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ꯫
नुमित खरनीगी मतुंगदा पुनसिबा हयेंग ट्रांसफर चटकनी हाइबगी नुमितुगी नोमा वाटलिंगाइदा थोइबी उनबा लाई। पुनसिबना इसन थोइबिया से सिने नंगी कईनो सिबो फुरितने ए कईनो तया सुम इजनगिने खंदुना पीबने अदो अचापो चाउसिरा कायदे चासे हाइनो फास्ट फूड अमदा चला चारुसे होय कुइदी कुइरोसिको होय होय लाओ लाओ थोइबीगा पुनसिबगा वांगजिंगी फास्ट फूड अमदा अचापोत चारी तंजादुदा मैराबगी फोन लाई थोइबी मसादो हुमांगना पिकांगी पुनसिबना कदौरगे कनागी फोन पायोदुना थोइबी इपा पाखतना हाँ क्लासमेट ने पुनसिबना पायोदुना होय हेलो मैराबा हेलो थोइबी हाँ आई थबा अमा तौरिये ngaktang lerega torokeko मैराबा होय होय पुनसिबना अदुम सारसु याबदुबु यानिदा होरेन दुम सारगे तया अदु तया हल्लसिरा सदिंग लब्रो इमाना चाहिए फरे फरे चलसे असुमना मथंगी नुमितगी पुनसिबसु मागी ट्रांसफर मफमदा चतख्रे थोइबीसु एग्जाम मयागी लाइरिक माय ओनसिनख्रे थोइबीगा पुनसिबगसु मरक मरकता पाउ फाउनबा नत्तना तोइना फाउनखिद्रे पुनसिबसु मागी थबकता अदुम लैख्रे डिसेंबर की डेट 10 दगी थोइबीगी 3rd सेमेस्टर के एग्जाम होख्रे एग्जाम ऑफ लेबर नुमित की नुंगथिलनी थोइबीगा लेसिगा फोन दा वारी सारी थोइबीना कोइबा चलुबदुबु कमदरके नंगबो अदुम नुंगाई आई थबकसु यारे मोगी आर्मी हॉस्पिटल दा ऑप्थेल्मिक ओइना लेरनी अदुगा पाव मसु लेरे हाँ कई पाउनो हाइसे अमदो तौरेबा अमा हाइदि कइनो अस अमा हाइदि अमदो कइनो अमा हाइबो लेसिया अस आई को ngौरेदा अस मसीगी नुपीसिदी हो कंसिप ओइरे हाबा कंसिप ओ अमा असेंग बगिरो लेसिया असेंग बगिरो असेंग नत्रदि फागी तौगद्रो डायरेक्ट हेक हाइद्रिगे खंगदे नंग सिदीबा अस नुंगाइरेदा आइदी मामा चा कायदो ओइबे फंगलनी अदो थोइबिया आई थमगे थबकसु लोइसनद्रिये अदो एग्जाम लोइगदबो क्याम वाटलिगे नंबो लोइरगा मुक्ता लाउदना होय लाके एग्जाम बुदी डिसेंबर 29 दा लोइदोइने अदो बाय बाय दो ओइने लाके फरेने दुदि सोइनादबी आई थमगे को थमो थमो पुनसिबसु मागी ट्रांसफर मतम लोइरदुना इम्फाल वेस्ट दा अमुक ट्रांसफर लाई डिसेंबर 29 थोइबीगे एग्जाम लोइबा नुमितनी थोइबीगी मनम मेम थोइना थोइबिया नंबु एग्जाम लई हाइदाइने औ लइये इनमा पुंगदी मापन तारकदौरेने नंबो ngasi nungthilda thuenema pung amadagine ओ फरे फरे ngahaktang pajaro dudi somdana punsibagi mama yaimana atomba nangbuna che khoida amukta chatlu chodana punsibana kaidogono chatlu so harisi boima haima nangna yumsida lairakdrise kayam de kuire nache duna lakpa khudingi nang lairamdabase nungaite na harini पोसैदो थनबोइना मुक्ता चटलुसो हाइबनिने होइमा सोफिया चापुरगा लाई सानरीबे वारीदुदा यौसिलाई सोफियाना ngasi tharaga numit humni da ngairabaniको पुनसिबा करी लेगे हाइसे तेमा ए चही लोइबगा करी हाइनखिगे हा नमानबा थानेलगी सुस्ती चटबबु यारकलनी इकाइगिदे हाइदिने पुनसिबा मतै मना ममांगदा हाइखिबा वादो खांनिंग निंगसिंगलै सही सिगे अरोइबा फाउबदा अपांबा नुपी पोरो नत्रदि अखोइगे अपांबदा खुथिंजलको यारो पुनसिबा वखन खंगलाक लाई ओ
ngasi December 29 ni ko. Sophia na, Haima, kaino sibo, tarik ka mata khangjalakdrisina. As, Itema, ay di madugi wado, bahab ko orudreda. Is, kaya ada nungay na ngangin o yengune. Itema, ay posting mapamdagi nupi ama khangnayi. Oo, nang na haise more degi. Hoy Itema, thaja ko mamado travel ne. Haima, nang di swai da nupi ama ta phangdrabo, aduk lamna thiridubo. Amarumdabudi pharabanida, ado nupi macha adubu kari tawriba. Angang ne Itema, first semester tamiye. Ha, loire he. Hoida, aibo hojikbu angang ani sigi mathakta angang amaga mu senadoraba tawrusibo. Si hairamlaga cha thakpagi cup plate to pairaga chaksangda changkre. Punsibasu mache khoida chatnaba thoglai, khangawdana mit chonglai. Punsibana chongkhraponi mit chisuba. Sophiana, kaidawrage? Itema, mit se pakchongna chongi. Kariya, mit chonge ba? Is mawong amani ko, kainom ni he sidi. Yare Itema, kainom ni kaina, panghay da hajile. Ay chatle. Sophia noglaga lehawi. Somdana thoibisu masada mafam marang khangdana pangpada pakhatli. Pariba larik-tuda concentrate tawba ngamde. As, kaino, aina ngasi mathong maram khangdana pangpada pakhatlisina kaigi orjano. As, exam sibu ludu jalane. Mem thoina, Thoibi, chak khara chatho laodana. Hoi, laage nama. Thoibi magi kadagi thoglai. Mem thoina, kaino namai gadabu ingang liduna. Kahigino khangde nama, aigi mihungase swai lauraga leire. Kaidawrage haise? Khangdi. Se, kasu toro. Chakse khara chatho. Thoibi chaksu kaya chakhidre, pakhatpoi kariboi tawdana. Dress up tawba loiraga laiga khorami, aduga exam chatnaba thoglai. Khangawdana oi thangbagi pisumda khangchong khalai. Thoibina, as, kaino ngasigi numisibo, aibu kari thoktu jano. Hey sure, exam luhan biganu ko, exam nungahan biyu ko, please. Asumna pakhat na university dalai. Mamang da su punsibana mit chongba, aduga Thoibina haifam tofong khangda kai pakhat kiba. Khanghaudana moi ani thengna kibani, adubu handakisina karibu thoklagaba Thoibi ka punsibagi laibakta. Nungthilgi pung 3 tare, Thoibi exam loiraga nganthoiga thokminarai. Mairabana phone tawrai. Thoibina, hello, Mairaba, exam loirabo? Thoibina, nganthoiga thokminarai. Oh, hojikpu gariga phangadro, thenglene matamse numichu tarakadawre. Garibudi phangnida. Oh, pare, yoraga haro, ai thamage ko. Hoi, aisu sorok yore. Nganthoina, Thoibia, nang lehoro ko, gari phangdragana phone toro, ai lobu lake. Hoi, torake, ado lehore ko. Minute kun mukti pharakle, Thoibina gari ngaraklise, adubu hanglaga amata lakte, gari do mi thalaga lai. Ama khakti khara hangi, adubu dukandar recharge hapingai tholakpada gari khambado nanghaudre. Thoibina, as, aibu nganthoida phone tawsirane. Hoida, handaka yengkige, yadragana phone tawraki. Somdana nganthoina, ite, chatlage hairo? Punsiba, hoi, chatlage, nangbu halakta ngaribo? Hoi ite, exam bu nungarambro? Nganthoi makok khotli, isuk sukthai exam gi wa hanglakpaduda. Nganthoina, as, khangdeda ite, exam haidoga khanglani. Punsibana, kaino haisibo, nasana irambadubu khangdrabo? Nganthoi noksili punsibada.
ꯄꯨꯟꯁꯤꯕꯅ ꯑꯉꯥꯡꯅ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯐꯖꯅ MA ꯒ ꯂꯣꯏꯁꯤꯟꯈꯤꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯇꯩ ꯁꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯦꯝꯊꯣꯏ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ 이베ꯝꯃꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯄꯨꯡꯗꯤ 4:30 ꯇꯥꯔꯛꯀꯗꯧꯔꯦ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦꯅꯦ ꯇꯧꯔꯤꯁꯦ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯇꯧꯅꯦ ꯅꯪꯕꯣ ꯃꯦꯝꯊꯣꯏ ꯏꯃꯨꯡꯗꯒꯤ ꯍꯥꯏꯔꯛꯏ ꯃꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯣ ꯄꯨꯡ 4ꯗ ꯂꯣꯏꯕꯅꯦ ꯏꯃꯥ ꯒꯥꯔꯤ ꯇꯣꯡꯂꯛꯑꯝꯈꯤꯅꯤꯌꯦ ꯐꯣꯟ ꯇꯧꯔꯁꯨ ꯉꯥꯛꯇꯪ ꯂꯩꯔꯒ ꯇꯧꯁꯦ ꯃꯪꯅ ꯃꯪ ꯅꯨꯡꯉꯥꯏꯇꯕꯅꯦ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯃꯦꯝꯊꯣꯏ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯦꯝꯊꯣꯏꯅ ꯃꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯃꯪꯗꯅꯦ ꯁꯪꯒꯣꯜ ꯄꯔꯦꯡ ꯄꯔꯦꯡ ꯎꯔꯝꯃꯤ ꯁꯒꯣꯜ ꯄꯔꯦꯡ ꯄꯔꯦꯡ ꯎꯕꯁꯦ ꯐꯠꯇꯕ꯭ꯔꯣ ꯏꯃꯥ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯁꯨꯝ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤ ꯑꯁ ꯑꯗ ꯇꯥꯏꯍꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯅꯠꯇꯦ ꯐꯣꯟꯗꯣ ꯑꯃꯨꯛꯇꯒ ꯇꯧꯁꯜꯂꯨꯅꯦ ꯅꯪꯕꯣ ꯃꯦꯝꯊꯣꯏ ꯊꯣꯏꯕꯤꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯊꯣꯏꯕꯤꯅ ꯍꯜꯂꯣ ꯏꯅꯝꯃ ꯅꯪꯕꯨ ꯒꯥꯔꯤ ꯇꯣꯡꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯇꯣꯡꯗ꯭ꯔꯤ ꯏꯅꯝꯃ ꯒꯥꯔꯤ ꯉꯥꯏꯔꯤꯌꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯁꯨꯝ ꯇꯧꯔꯛꯄꯅꯤꯗ ꯊꯝꯃꯦ ꯊꯝꯃꯦ ꯍꯣꯏ ꯏꯅꯝꯃ ꯑꯁ ꯕꯦꯇ꯭ꯔꯤꯁꯤꯗꯤ 10% ꯈꯛꯇ ꯉꯥꯏꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯊꯣꯏꯕꯤꯗꯨ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯔꯤꯉꯩꯗ I-20 ꯑꯃ ꯐꯠ ꯊꯧꯖꯤꯜꯂꯛꯏ ꯊꯣꯏꯕꯤꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯌꯦꯡꯈꯠꯂꯛꯏ ꯊꯣꯏꯕꯤꯅ ꯇꯌꯥꯏ ꯎꯗ ꯀꯨꯏꯔꯦꯍꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯏ ꯄꯨꯟꯁꯤꯕꯅ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯅꯪ ꯃꯥꯜꯂꯦꯅ ꯊꯧꯖꯤꯜꯂꯛꯄꯅꯦ ꯒꯥꯔꯤ ꯉꯥꯏꯔꯝꯃꯤꯔꯣ ꯂꯝꯕꯤꯁꯨ ꯄꯨꯜꯂꯤ ꯊꯤꯟꯕꯤꯔꯝꯂꯒꯦꯗꯅ ꯌꯥꯔꯅꯤꯗ ꯆꯣꯍꯦꯠ ꯌꯥꯔꯅꯤ ꯀꯥꯏꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯐꯠꯀꯔꯣ ꯒꯥꯔꯤꯁꯤꯗ ꯊꯣꯏꯕꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯐꯝꯒꯦ ꯇꯧꯏ ꯄꯨꯟꯁꯤꯕꯅ ꯑꯩꯁꯦ ꯗ꯭ꯔꯥꯏꯚꯔ ꯅꯠꯇꯦꯀꯣ ꯃꯥꯡꯒꯤ ꯁꯤꯠꯁꯤꯗ ꯂꯥꯛꯑꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯇꯌꯥꯏ ꯑꯁ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯐꯠ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯏꯀꯥꯏ ꯏꯀꯥꯏꯅ ꯃꯥꯡꯒꯤ ꯁꯤꯠꯇꯨꯗ ꯐꯝꯃꯤ ꯄꯨꯟꯁꯤꯕꯅ ꯌꯥꯔꯕꯣ ꯊꯧꯕ ꯊꯣꯏꯕꯤ ꯌꯥꯔꯦ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯏ ꯂꯤꯂꯣꯡꯊꯣꯡ ꯌꯧꯔꯝꯗꯥꯏ ꯑꯗꯥꯏꯗ ꯆꯠꯈꯤꯕ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯔꯤ ꯍꯜꯂꯛꯅꯩ ꯄꯨꯟꯁꯤꯕꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯒꯥꯔꯤ ꯃꯌꯥꯝ ꯍꯜꯂꯛꯅꯔꯤꯁꯤꯅ ꯄꯨꯟꯁꯤꯕ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃ ꯈꯥꯝꯃꯒ ꯍꯪꯉꯤ ꯏꯌꯥꯝꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯣꯝꯗ ꯍꯜꯂꯛꯅꯔꯤꯁꯤꯕꯣ ꯗ꯭ꯔꯥꯏꯚꯔꯅ ꯂꯤꯂꯣꯡꯗ ꯄꯥꯡꯒꯟ ꯅꯨꯄꯥ ꯑꯃ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯁꯤꯔꯒ ꯇꯥꯔꯝꯃꯦꯌꯦ ꯑꯗꯨꯒꯤ ꯈꯨꯗꯛꯇ ꯕꯟ ꯇꯧꯔꯤ ꯃꯥꯜꯂꯦ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯇꯌꯥꯏ ꯄꯥꯡꯒꯟ ꯅꯨꯄꯥ ꯑꯃ ꯁꯤꯔꯒ ꯇꯥꯔꯝꯃꯦꯌꯦ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯗꯨꯒꯤꯅꯦꯌꯦ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯄꯥꯈꯠꯂꯤꯔꯣ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯇꯌꯥꯏ ꯑꯗꯨꯗꯤ ꯉꯥꯔꯤꯌꯥꯟꯂꯣꯝꯗ ꯆꯠꯂꯁꯤꯀꯣ ꯍꯣꯏ ꯄꯨꯟꯁꯤꯕ ꯁꯤꯡꯖꯃꯩꯊꯣꯡ ꯂꯥꯜꯂꯒ ꯋꯥꯡꯈꯩꯔꯣꯝꯗ ꯐꯧꯗꯣꯔꯛꯏ ꯑꯗꯨꯒ ꯉꯥꯔꯤꯌꯥꯟ ꯂꯝꯕꯤꯗ ꯂꯥꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖ ꯐꯣꯟ ꯇꯧꯔꯛꯏ ꯄꯨꯟꯁꯤꯕꯅ ꯍꯜꯂꯣ ꯊꯥꯖ ꯗꯥ ꯌꯨꯝ ꯌꯧꯔꯕꯣ ꯌꯧꯗ꯭ꯔꯤꯌꯦ ꯂꯤꯂꯣꯡꯗ ꯕꯟ ꯇꯧꯔꯝꯗꯅ ꯂꯝꯕꯤ ꯀꯣꯏꯔꯒ ꯂꯥꯛꯏꯅꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯜ ꯑꯃ ꯂꯩ ꯍꯥꯏꯗꯣ ꯊꯣꯏꯕꯤ ꯀꯧꯋꯦ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯊꯦꯡꯅꯗꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯌꯦ ꯑꯣ ꯑꯗꯨꯗꯤ ꯌꯨꯝ ꯌꯧꯔꯒ ꯐꯣꯟ ꯇꯧꯔꯛꯎꯀꯣ ꯍꯣꯏ ꯊꯝꯃꯣ ꯊꯣꯏꯕꯤ ꯋꯥꯔꯧꯕꯁꯨ ꯉꯝꯗ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯃꯥꯡꯃꯛꯇꯗ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯁꯣꯝꯗꯅ ꯃꯝꯁꯤꯜꯂꯛꯂ ꯐꯥꯎ ꯍꯜꯂꯛꯇꯕꯗꯨꯗ ꯇꯣꯝꯕꯤꯒ ꯃꯦꯝꯊꯣꯏꯒꯗꯣ ꯄꯥꯈꯠꯂꯝꯃꯤ ꯇꯣꯝꯕꯤꯅ ꯍꯥꯏ ꯃꯦꯝꯊꯣꯏ ꯅꯆꯟꯗꯣ ꯐꯣꯟ ꯑꯃꯨꯛꯇꯒ ꯇꯧꯅꯦꯍꯦ ꯃꯝꯁꯤꯜꯂꯛꯂꯦꯅꯦ ꯅꯣꯏꯕꯣ ꯍꯣꯏ ꯏꯃꯥ ꯇꯧꯒꯦ ꯃꯦꯝꯊꯣꯏ ꯐꯣꯟ ꯇꯧꯏ ꯃꯦꯝꯊꯣꯏꯅ ꯏꯃꯥ ꯐꯣꯟꯁꯦ ꯆꯠꯂꯕꯅꯦ ꯄꯥꯏꯌꯣ ꯊꯣꯏꯕꯤꯗꯤ ꯁꯣꯝꯗ ꯀꯟꯅ ꯃꯪꯂꯤ ꯄꯨꯟꯁꯤꯕꯅ ꯏꯆꯜ ꯇꯣꯝꯕꯤ ꯐꯣꯟ ꯂꯥꯛꯑꯦꯅꯦ ꯄꯥꯏꯈꯠꯂꯣ ꯊꯣꯏꯕꯤ ꯏꯐꯤꯡ ꯐꯤꯡꯅ ꯍꯜꯂꯣ ꯏꯅꯝꯃ ꯇꯣꯝꯕꯤꯅ ꯑꯩꯅꯦ ꯀꯩꯗꯧꯔꯦ
Kadai yaurage nangbo? Ima, lilongda ban tawdana tayaiga lakminariye. Kanagi tayai no? Laisiga koinarambadune ima. Thoibigi phone do battery tatkre. Tombina thamkrene marol mari su khangde tayai hai. Kanagi kadai digi tayai no? Nate, mabu tayai kaubu khangnabro. Memthoina Ima, adudi aisu khangde ne. Bema, amukta ka tawsallu phone do. Memthoi phone amuka tawi adubu switch off laikre. Memthoina Ima, switch off haire. Aina haidra, mang nuaitena. Somdana thoibina. As, off takrene, kamain tawni sida. Tanja duda gari do gagag tawrai. Aduga, thawrambadagi gari do chap lepkre. Thoibi, tayai, kaidawrage? Punsibana khangdene, ayomta yenge. As, daw sidi thaw yaramdrene. Thoibina ha, kamaina tawdoino adudi? Pakhatkanu. Kaim khanganu ko, ai ibai di phone tawge. As, net si jo matka denin tawruse. Daw sidi ba. Si haraga gari da kinna thinjilli. Matang asida ngasigi oina wari asubu loisanjari. Hayengi episode ta wari asigi makha khangminarasi.